Imphal East District ki manungda leriba achouba local singi manung channa yara local dagi guru local fawbagi yamdaba Loupham sing lenga ki amadi lanai mioi kharagi Aranba Thousil thorang namara moiduna khutsem gi ichau thokalei masina chahi kaya seda Loupham sing asi mang takhale haina Lomi sinmi apun belup Lousal na nungnang ba phongdarakli hiramasi gi matangda Lousal gi General Secretary Laishram Kiranjit na phongdarakibada Sanglaba matam asida wetland gi mingda Loupham sing asida ringben khajilba asi hangdoktana leirakiba asisu politics ki akhuba miryengda vote bank semnaba thawrangni haibigi chingnadaba ngamde magna makhata na hai local asida low uriba lomi sing low panba yadavaki awaba amadi low palabasu hanjin ising ichauna mang takanbagi lomi sing kham thengna wanare Lousal gi teamna local asida chatuna ising thumjiliba asigi matangda thizilubada haukiba kumja lising aniga tara humdoida Directorate of Environment and Climate Change na yara local deleriba low sangam chamaga tara romgi lopu singda faugi mahut sale oina pigini haidaduna yanaraga achouba part ama lupa crore amaga lakh humdra hena changna toktoki achouba part asi tauba matamda hana leizaramba canal su thingjanke masina maram oiduna yamnaba Loupham sing asi mang takliba asi thabak lokhatuna awaba fibam asi kokhanba ngamdrabadi lobuk singda yum sajili haiduna eviction tawaki wahan thok karino mang taklaba Loupham sing amadi awaba taraba lomi singidamak lengakna athubada mijeng changduna thabak paikhatpiu haina Lousal na taksilakli